ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯇꯦꯟꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡ ꯑꯗꯨꯋꯥꯏꯃꯨꯛ ꯑꯣꯏꯒꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯕꯣꯔꯗꯤꯡ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯦꯡꯕꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯤꯕ ꯕꯣꯔꯗꯤꯡ ꯑꯣꯏꯕꯅꯤꯅ ꯃꯇꯝꯗꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 11 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯦꯟꯠ ꯄꯨꯟꯅ 30 ꯃꯨꯛꯇ ꯂꯩꯕ ꯕꯣꯔꯗꯤꯡꯅꯤ ꯃꯐꯝ ꯑꯁꯤ ꯃꯔꯛꯇ ꯏꯟꯈꯣꯟ ꯉꯥꯛꯄꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯐꯕ ꯂꯥꯏꯅꯤ ꯀꯌꯥꯗꯤ ꯃꯊꯤ ꯐꯣꯡꯗꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯣꯔꯗꯤꯡ ꯑꯁꯤꯗꯒꯤ ꯈꯔ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯏ ꯈꯣꯡꯕꯥꯟ ꯃꯌꯥ ꯑꯣꯏꯔꯞꯅ ꯃꯁꯤꯒꯤ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯔꯣꯖꯦꯁ ꯀꯧꯕ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏ ꯇꯤꯟꯗ ꯀꯌꯥ ꯊꯥꯖꯗꯕ ꯃꯤꯕꯨ ꯀꯤꯍꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯕꯥꯎꯗꯔ ꯊꯥꯖꯤꯜꯂꯒ ꯇꯥꯋꯦꯜ ꯑꯉꯧꯕ ꯁꯦꯠꯆꯤꯟꯗꯨꯅ ꯍꯅꯨꯕꯤ ꯁꯥꯗꯨꯅ ꯀꯤꯍꯜꯂꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕꯅꯤꯅ ꯃꯊꯣꯡꯁꯨ ꯌꯥꯝꯅ ꯆꯥꯗꯦ ꯑꯣꯖꯥꯅ ꯊꯦꯡꯉꯦ ꯍꯥꯏꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯇꯨꯡꯗꯅꯤ ꯑꯩꯈꯣꯏꯅ ꯀꯥꯔꯟ ꯇꯧꯅꯔꯤꯕꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯍꯌꯦꯡꯒꯤ ꯃꯊꯪꯅꯤ ꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯔꯤꯛ パꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯔꯣꯖꯦꯁ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯦ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯁꯦ ꯕ꯭ꯂꯣꯛ 2 ꯊꯣꯛꯅ ꯂꯩ ꯅꯥꯀꯟ ꯑꯃꯗꯅ ꯀ꯭ꯂꯥꯁ 10 ꯀꯥꯡꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯑꯃꯗꯅ ꯀ꯭ꯂꯥꯁ 10ꯒꯤ ꯃꯈꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯇꯥꯝ ꯑꯦꯛꯖꯥꯝ ꯍꯦꯛ ꯂꯣꯏꯕꯒ ꯗꯨꯔꯒꯥ ꯄꯨꯖꯥꯒ ꯂꯩꯕꯒ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯑꯗꯨꯃꯛ ꯁꯨꯇꯤ ꯄꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯈꯛꯇꯃꯛ ꯂꯩ ꯔꯣꯖꯦꯁ ꯍꯥꯏꯔꯤꯕ ꯏꯃꯥꯟꯅꯕ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯃꯨꯛ ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯟꯂꯣꯝꯗ ꯃꯊꯟꯇ ꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 35 ꯃꯨꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯆꯪꯂꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃ ꯃꯍꯥꯛꯁꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯡ ꯊꯣꯡꯖꯤꯟꯗ ꯊꯦꯡꯅꯩ ꯍꯥꯏ ꯃꯗꯨꯗ ꯔꯣꯖꯦꯁꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯆꯣꯔꯐꯣꯟ ꯃꯈꯣꯡꯗ ꯑꯉꯥꯡ ꯑꯃ ꯖꯒꯣꯏ ꯁꯥꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤꯁꯨ ꯎꯗꯕ ꯑꯗꯨꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯃꯤꯅꯤꯅ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯈꯜꯂꯝꯃꯤ ꯀꯌꯥ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯗꯦ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯁꯨꯝꯃꯝꯃꯤ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯆꯣꯔꯐꯣꯟ ꯃꯈꯣꯡꯗ ꯀꯥꯞꯁꯤꯜꯂꯨꯕꯗ ꯔꯣꯖꯦꯁꯅ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯥꯟꯅꯕꯒꯤ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯀꯥꯞꯁꯤꯟꯒꯅꯨ ꯑꯉꯥꯡꯁꯤ ꯃꯐꯤ ꯁꯦꯠꯇꯤ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯆꯥꯕ ꯒꯨꯂꯤ ꯃꯦꯗꯤꯁꯤꯟ ꯃꯌꯥꯝ ꯑꯗꯣ ꯄꯥꯏꯔꯒ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯉꯥꯡꯈꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯕ꯭ꯂꯣꯛ ꯑꯗꯣꯝꯗ ꯃꯊꯟꯇ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯈꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯄꯨꯡꯁꯨ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯑꯣꯖꯥꯁꯨ ꯇꯨꯝꯃꯨꯔꯒꯦ ꯅꯈꯣꯏꯁꯨ ꯆꯪꯅꯔꯣ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯃꯌꯥꯝ ꯄꯨꯝꯕ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯣꯖꯦꯁꯇꯤ ꯌꯥꯎꯗꯦ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯔꯣꯖꯦꯁꯇꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃ ꯆꯪꯈꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕ ꯑꯗꯣ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯔꯣꯖꯦꯁꯅ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯒꯨꯂꯤ ꯃꯌꯥꯝꯗꯣ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯄꯨꯟꯅ ꯆꯥꯗꯣꯏꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯐꯥꯗꯨꯅ ꯊꯦꯝꯅꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃꯅ ꯆꯥꯎ ꯍꯥꯏꯔꯛꯏ ꯄꯤꯔꯛꯑꯣ ꯑꯩ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯤ ꯁꯥꯔ ꯃꯦꯗꯥꯝ ꯍꯣꯏꯗ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯔ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯁꯥꯔ ꯍꯧꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯤ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯣꯖꯦꯁꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥꯡ ꯑꯣꯜꯂꯝꯕ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯂꯒ ꯁꯥꯔ ꯍꯣꯏꯗꯣ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯣꯖꯦꯁꯇꯤ
ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯇꯧꯗꯕ ꯃꯑꯣꯡꯗ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯈꯨꯠ ꯑꯣꯏ ꯊꯪꯕ ꯑꯗꯨꯗꯤ ꯈꯨꯕꯤ ꯑꯗꯨꯁꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ꯫ ꯃꯦꯗꯥꯝ ꯍꯣꯏꯅ ꯑꯩꯈꯣꯏ ꯀꯤꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯁꯥꯔ ꯑꯗꯨꯅ ꯔꯣꯖꯦꯁꯇ ꯀꯔꯤꯅꯣ ꯈꯨꯠ ꯑꯣꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯩꯅ ꯄꯥꯏꯔꯤꯕꯁꯦ ꯑꯉꯥꯡꯒꯤ ꯃꯈꯨꯠꯅꯤ, ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯁꯝꯂꯤꯕꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯅꯤꯅꯦ ꯑꯉꯥꯡ ꯂꯩ ꯍꯥꯏꯔꯤꯕꯁꯦ ꯈꯜꯂꯨꯕꯗ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯨꯄꯥ 4ꯃꯨꯛ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯅꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯂꯩꯕꯒꯤꯔ ꯈꯪꯗꯦ ꯃꯈꯨꯠꯇꯣ ꯂꯧꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯗꯨꯗ ꯃꯦꯗꯥꯝꯅ ꯂꯪꯊ꯭ꯔꯩ ꯃꯇꯣꯟꯗꯣ ꯈꯔ ꯍꯦꯛꯂꯛꯑꯣ ꯍꯥꯏꯅ ꯄꯜꯂꯨꯕ ꯃꯇꯝꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯝ ꯅꯝꯊꯤ ꯑꯗꯨ ꯄꯣꯔꯛꯀꯅꯨ ꯍꯥꯏꯅ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯍꯜꯂꯦ꯫ ꯁꯥꯔꯅ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯀꯔꯤꯁꯨ ꯍꯥꯏꯌꯨ ꯌꯥꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯦꯗꯥꯝꯅ ꯐꯖꯅ ꯊꯦꯝꯗꯨꯅ ꯅꯪ ꯀꯔꯤ ꯆꯥꯅꯤꯡꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯇꯞꯅ ꯀꯣꯝꯂꯥ 2 ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯥꯅ ꯍꯥꯏꯔꯤꯕ ꯀꯣꯝꯂꯥ ꯑꯗꯨ ꯄꯣꯔꯛꯇꯨꯅ ꯑꯃ ꯍꯥꯟꯅ ꯃꯀꯨ ꯈꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯅ ꯆꯥꯕꯒꯤ ꯃꯑꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯆꯨꯝ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯆꯥꯈꯤ꯫ ꯃꯊꯪꯒꯤ ꯀꯣꯝꯂꯥ ꯑꯗꯨꯗꯤ ꯃꯀꯨ ꯈꯣꯛꯄ ꯐꯥꯎꯕ ꯅꯪꯗꯦ, ꯍꯦꯛꯇ ꯆꯥꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯀꯤꯕꯁꯨ ꯐꯥꯎꯏ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯃꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯃꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤꯅꯣ ꯄꯪꯍꯪꯗ ꯍꯪꯖꯤꯜꯂꯤ꯫ ꯃꯦꯗꯥꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯣꯏꯅ ꯍꯪꯂꯛꯄ ꯑꯁꯤꯗꯗꯤ ꯂꯨꯈꯣꯏ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯎꯕꯗꯧꯅ ꯑꯉꯥꯡ ꯑꯗꯨꯅ ꯀꯧꯔꯤ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯔꯐꯣꯟ ꯃꯈꯣꯡꯗ ꯇꯨꯝꯂꯨꯔꯒꯦ, ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯥꯔꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯑꯃꯥꯏꯕ ꯀꯧꯕ ꯁꯥꯔꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯆꯠꯂꯨꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯦꯗꯥꯝꯅ ꯈꯨꯖꯨꯜ ꯂꯩꯈꯥꯝ ꯈꯔ ꯊꯥꯗꯣꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯅꯝꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯩ ꯅꯝꯊꯤ ꯑꯣꯗꯧꯔꯦ, ꯃꯨꯊꯠꯂꯣ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯗꯨꯗ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯨꯊꯠꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯔ ꯑꯗꯨꯁꯨ ꯃꯥꯏꯕ ꯌꯥꯎꯗꯅ ꯃꯇꯣꯝꯇ ꯍꯜꯂꯛꯏ꯫ ꯊꯦꯡꯂꯕꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯃꯥꯒꯤ ꯌꯨꯝꯗ ꯄꯣꯔꯛꯑꯣ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯇꯝꯂꯔꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ 4-5 ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯥꯡꯗꯨꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯆꯔꯐꯣꯟ ꯃꯈꯣꯡ ꯑꯗꯣ ꯐꯥꯎꯏ꯫ ꯃꯗꯨꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯀꯔꯤꯅꯣ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕ ꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯥꯔꯗ ꯑꯅꯥꯕꯗꯨ ꯀꯅꯥꯅꯣ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤ ꯍꯥꯏꯕ ꯌꯥꯗꯦ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯆꯪꯗꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯕꯅꯤꯅ ꯅꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯐꯝꯈꯤꯕꯗꯒꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯔꯥꯖꯦꯁꯀꯤ ꯃꯕꯨꯛꯇ ꯄꯥꯏꯕꯗꯗꯤ ꯑꯩ ꯁꯤꯔꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯈꯤꯗ꯭ꯔꯥ ꯍꯪꯂꯨꯕꯗ ꯑꯩ ꯆꯪꯖꯔꯔꯣꯏ ꯍꯥꯏꯅ ꯀꯞꯈꯤ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯇꯥꯁꯤꯜꯂꯝꯕ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯔꯛꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯋꯥꯔꯛꯂꯣꯝꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯚꯥꯞ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯔꯐꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯁꯛꯈꯪꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯀꯔꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯕꯣꯔꯗꯤꯡ ꯑꯃꯗ ꯂꯩꯕ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯇꯝꯐꯥꯁꯅꯥ ꯀꯧꯏ꯫ ꯋꯥꯔꯤ ꯑꯁꯦ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯅꯟꯒ ꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯩꯕ ꯕꯣꯔꯗꯤꯡ ꯑꯃꯗ ꯂꯩꯕ ꯆꯠꯂꯝꯃꯤ꯫
July tang tara terukta kanananga aiga boarding da sangai mina budi boarding ado tamnai haiduna hai adu warabasu aidi kaya thajarudi aina leirakpa hapta amuk phare matam adu phawbada karimata torukte masidagi matam khara leiraga imanabi rani su boarding da leiba lakhi noma aina room da lairik paringai matamni matam do numidangi pung 13 makhai tari Thieng su thienge atei su lona tum khre haiduna aisu tummage haiduna tumba changi aige nakanda mi ani tumi aisu tummage haiduna hek tum tharakpaga boarding na tu leipa angang amana phuk launa hawgalaklaga nakanda tumi ba masi aduda iche ai tole janinge amta chalu se haiki maduda machi adusu makeup thoroktuna phuk launa hawgalai tawriba singdo aina makhoida mit pangli tawraga yengi masi aduna aigi phamangda lepaga aingonda yengaga leiri manaw nupi tole chatsi haduna ngarang nganglamba angang adusu tumina leikhrai masi aduna lepiba aduki matungda balap leibunina mamai ado irum lumjanbanina mamai du ukidi musinmui maduda aina khallibana magi se ai tumbra yengini tumdrabati tole chalu si harakadugi tawribani khanduna Mana aibu kaurakpa ngaiki minute amamuk aingonda yengaga lepami aduga madi aigi phamung nakandagi phi amuba ama puraga satkhre aina khali aisu yaro sirane satpasi horen pharak tarkanida haina khanki adubu ai chatti chatre makoi ani angang aduga makoi ani do thokre masidigi aina makoi na halakpa ngaiki makoi do minute 30 muk leraga halai Makona room jorokpa matamdadi chilaga lai adubu room joraba kandadi mabani tuminna lei wa karima tangangnadi aduga sangaga tumkhri matamduda aina khali tulia chatpagi lambida leiba main door adu hangbu matamda makhon ahauba ma thokpani adu su thokidi aduga makhoina chilei basina kaigi makhoige sandal adu makhon thokpa sandal nati adubu takiba makhon aduna kari karamba kanagi makhon Asumna khallaga aina pungsu matam thengi hayeng phajana hangage khallaga tumli mathangi numita aikhoigi tawdaba duty lairik paba kaika loina mak tawthoklaga break ne hak tawi break thari ngai tanja aduda tan sare khanduna aisu ngarangi imanabi aduda hangi ngarang noina chelaga laibadu kaigino aduda makhoidi hawutti haina hairi maduda aina phagi tawrakano aina haisi khummu haiki maduda mahagna karaidagino Aidi ngarang nabagi guli zarga tumme mikap phawba thoktre haiduna khumlei maduda aina ngarang thokiba wari singado loina tami aduda makhoina thokti haiduna hainari wari adu tabada makhoisu loina kiki hariba numit adugi numit tagidi ai rani ga tuminaki maga tumbadagiri ai kiba khara fakhri nongnini leiraga ai ga rani ga bras tawraga halakpada maisu laktaba numitni Mi manba ama aikhoigi mangda phatlauna lairik papham lomda chatki maduda aiga rani gana phagi goina kanano ne maisu lakte lairik pa basang isina haiduna nokni nokli lairik papham maduda yengba changi adubu lairik papham adudati kanamata leiramdri adu ubuda rani ga aiga swai lawi aikhoi su kibadagi room tana cheli hariba mafam se marakta mathi phongi haina mayamna su hainari Tha amamuk leiraga exam kuidre haiduna imanabi Jessica Jelu Sania Resma makhoi boarding da leiba lakhi aikhoi su makhoi uraga haraupa phauki makhoi na boarding da lakpa hapta phadringai noma hingda Jessica na tumlingai da magi phamung makhadagi khupak na thabadawna pak tharkhi madugi makhola du tabada mahakpo haudura iboi khanduna pung yengi adubu matamaduda pungdi Ahing ke pung baro muktaramli maduda mahak jamna kiduna phajub ado kokton phawba singkalaga subsilaga saniyaga tumki mathangi numita mana aikhoida wari ado likhi maduda aikhoisu tamnei khangbanina akibu phawki madugi numidang dasu kanangi phamung mayaida amukasu kakak tharki mahaksu tarukliba aduta yamna kiki aduna mahaksu kiduna jeluga tumkhri Asuna nong nini haukri nong aiga raniga tumlingai ranina aibo haudurai mana aingonda kana nomu wari sarise tabra haiduna hangai
ꯃꯗꯨꯗ ꯑꯩꯅ ꯀꯅꯥ ꯀꯟꯅ ꯋꯥꯔꯤ ꯁꯥꯒꯦꯅꯦ ꯍꯥꯏꯗꯨꯅ ꯇꯥꯈꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯈꯤꯗꯦ ꯑꯗꯨꯅ ꯑꯩꯅ ꯔꯥꯅꯤꯗ ꯑꯩꯗꯤ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯀꯅꯥꯅꯣꯃ ꯌꯥꯝꯅ ꯏꯁꯇ꯭ꯔꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯣꯛꯂꯛꯏ ꯏꯕꯥꯅꯤꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯀꯅꯥꯅꯣ ꯅꯣꯛꯏꯕꯁꯤꯕꯣ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯤꯔꯕꯗꯤ ꯃꯈꯣꯏꯅ ꯉꯝꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯠꯇ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯁꯨ ꯖꯦꯁꯤꯀꯥꯅ ꯅꯨꯡꯊꯤꯟ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥꯆꯤꯟ ꯊꯪꯕ ꯐꯃꯨꯡ ꯑꯃꯗ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯐꯝꯃꯒ ꯂꯩꯕ ꯎꯈꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯁꯥꯅꯤꯌꯥ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯌꯦꯡꯉꯤ ꯅꯨꯄꯤꯗꯣ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯁꯛꯇꯣ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯗꯨꯅ ꯕ꯭ꯂꯥꯡꯀꯦꯠ ꯆꯤꯡꯈꯠꯂꯒ ꯃꯁꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯑꯀꯤꯕ ꯈꯥꯡꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯁꯥꯅꯤꯌꯥ ꯔꯦꯁꯃꯥ ꯍꯣꯏꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝꯗ ꯊꯥꯖꯩ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯥꯈꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯝꯗꯥꯏꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯔꯒ ꯇꯨꯝꯃꯤ ꯈꯨꯖꯨ ꯂꯩꯈꯥꯝꯒꯤ ꯑꯆꯥꯛꯄ ꯂꯦꯝꯍꯧꯕ ꯎꯠ ꯑꯗꯣ ꯂꯧꯔꯒ ꯂꯥꯏꯕꯛꯇ ꯅꯝꯂꯒ ꯇꯨꯝꯃꯤ ꯑꯗꯨꯝꯅ ꯇꯨꯝꯂꯕꯗꯤ ꯑꯀꯤꯕ ꯐꯥꯎꯗꯦ ꯅꯣꯡ ꯐꯥꯗꯣꯛ ꯈꯨꯖꯨ ꯂꯩꯈꯥꯝ ꯊꯥꯍꯧꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯇꯝꯅꯩ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯊꯥ ꯑꯃ ꯃꯈꯥꯏꯃꯨꯛ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯛꯈꯤ ꯁ꯭ꯀꯨꯜꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯨꯜꯂꯤ ꯑꯇꯥꯕꯁꯤꯡꯅꯕꯨꯗꯤ ꯊꯥꯖꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯏꯁꯥꯅꯗꯤ ꯈꯪꯖꯩ ꯑꯀꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯥꯎꯗ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯇꯦꯟꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ